National Health Mission Manipuri National Program on Climate Change and Human Health na thokpa advisory amana Kalen thada Manipuri miyamna tawgadaba amadi tawroidaba hakselgi chana kanglon khara miyamda khangalakle advisory adugi matung ina hojik sabagi chang hengalakpaga loinana Manipuri miyamna yariba makai ising marang kaina thakpiyo oral rehydration solution ORS natraga yumda semba champra amadi atai hai mahi sing toina thakpiyo matamgi mana masing amadi uhai wahai chabiyo yariba makai nangjamgi oiba akomba firol amadi machu awaw sijinabiyo numidangda thongnau sing hangdokpiyo sabagi chang hengalakpa asina chahi mangagi makhada leiba angang sing miron binupi sing yumgi mapanda nungsada thabak suriba sing wakhal choiraba sing thamoigi laina natraga BP wangba sing amade ahal oiraba sing dana hena khudong thiba nangale nungsa ka hena sabum matamda tangai fadana yumdagi mapan thokpi kano nungsa marakta ka hena awaba thabak subi kano yu cha coffee amade soft drink na chingman natraga chini gi saruk hena yawba mahi thakpiroidabane kuina thongdoklaga thamba chinjak chabiroidabane Kamduna thamba garida pikliba angang sing natraga yumda yokpa sanga sing thambiroidabani haina advisory asina makha tana haire